Indian Meteorological Department Imphal Center na thadorokpa report amagi matung inna ngasi Manipur gi district mapanda Leichil Kungna thaki hairi Leichil Kungna thakiba district sing adudi Imphal West, Imphal East, Thoubal, Kakching, Bisnupur, Churachandpur, Perjol, Ukhrul amadi Senapati district ni hairi Leichil Kungna thabagi fibam asi Lakadouriba Numit humni asidasu thoina ahongba leiroi hairi report asina makha taraduna hai awang nongpoki state sing yauna laibak asigi tongan ba mafam singda ingba masung Leichil Kungna thabagi sang asi Lakliba Numit kharani asida hengalakpa yana leire hairi nakalamromda ningtham thagi aingba tamna henjilaktuna ngasi Imphal da ingbagi sang asi Celsius degree 8 yauki haina report adu da palli